Chưa. Hát mua là phải giao à? Hꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯄꯨꯡ 3:30 ꯇꯥꯔꯦ. ꯒꯨꯖꯔꯥꯠꯇ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯔꯦꯟꯅꯤ ꯀꯥꯏ. ꯑꯩꯈꯣꯏ ꯄꯔꯦꯟꯗ ꯂꯩꯖꯕꯅꯤ ꯍꯧꯖꯤꯛ. ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯕꯥꯏ ꯕꯥꯏꯒꯤ ꯀꯣꯏꯕ ꯊꯣꯛꯂꯛꯑꯦ. ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯒ. ꯁꯤ ꯑꯉꯥꯡ ꯅꯠꯇꯦ, ꯁꯤꯗꯤ ꯑꯍꯟꯅꯤ. ꯑꯗꯣ ꯁꯤꯗ ꯗꯨꯀꯥꯟ ꯈꯔ ꯂꯩꯔꯦ. ꯗꯨꯀꯥꯟ ꯈꯔ ꯂꯩꯔꯦ. ꯗꯨꯀꯥꯟ ꯁꯣꯝꯗꯁꯨ ꯂꯩꯔꯦ. ꯄꯥꯅꯤꯄꯨꯔꯤ ꯌꯣꯜꯂꯦ. ꯑꯗꯒꯤ ꯃꯣꯏꯁꯤ ꯀꯩꯅꯣ ꯇꯧꯋꯦ. ꯁꯤꯗꯁꯨ ꯀꯩꯅꯣ ꯀꯩꯀꯩ ꯌꯣꯜꯂꯦ. ꯁꯥꯟꯅꯄꯣꯠ ꯀꯩꯀꯩ, ꯆꯨꯍꯤ ꯀꯩꯀꯩ, ꯆꯨ ꯁꯨꯝꯐꯝ, ꯍꯩ ꯃꯍꯤ ꯀꯩꯀꯩ ꯊꯛꯐꯝ. ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯗꯣꯏꯅꯦ ꯍꯧꯖꯤꯛ. ꯕꯔꯒꯔꯒꯤ ꯇꯥꯏꯞ ꯇꯧꯋꯦꯕꯁꯦ. ꯑꯩ ꯃꯊꯪ ꯃꯊꯪ ꯎꯠꯆꯔꯛꯀꯦ. ꯑꯗꯨꯗꯤ 1 2 3 4 5 ꯑꯩꯁꯨ ꯆꯥꯒꯦ. ꯁꯤꯁꯦ ꯕꯟ ꯀꯩꯅꯣ ꯑꯂꯨꯔꯣ? ꯁꯤ ꯌꯥꯎꯗꯦ. ꯁꯤꯅ ꯇꯣꯁ. ꯁꯤ ꯀꯩꯅꯣ? ꯁꯤ ꯀꯩꯅꯣ? ꯁꯤꯅ ꯀꯩꯅꯣꯒꯨꯝꯕ ꯑꯣꯏꯔ ꯃꯥꯅꯦ. ꯍꯩꯒꯨꯝꯕ. ꯁꯤ ꯇꯔꯕꯨꯁ. ꯇꯔꯕꯨꯁ ꯑꯗꯨꯒ ꯀꯤꯍꯣꯝ. 20 रुपये 20 रुपये दिए दो. ꯑꯁꯤ ꯕꯥꯏ ꯕꯥꯏ ꯀꯃꯥꯏꯅ ꯇꯧꯕ? ꯑꯩꯈꯣꯏ ꯕꯥꯏꯕꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ. ꯃꯅꯤꯄꯨꯔꯗ ꯕꯥꯏꯕꯥꯏ ꯅꯨꯃꯤꯠꯇ, ꯕꯥꯏꯕꯥꯏ ꯅꯨꯃꯤꯠꯇ ꯌꯨ ꯊꯛꯇꯕ, ꯁꯥ ꯆꯥꯗꯕ ꯅꯨꯄꯥꯗꯤ ꯗꯥꯏꯃꯟꯅꯤ ꯍꯥꯏ. ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯄ꯭ꯂꯦꯇꯤꯅꯝ ꯇꯥꯔꯦ ꯒꯨꯖꯔꯥꯠꯇ. ꯄꯤꯌꯣꯔ ꯃꯦꯔꯥꯃꯦꯁꯅꯤ ꯆꯥꯗꯣꯏꯁꯦ. ꯑꯩ ꯀꯥꯟꯅꯗꯦ. ꯑꯩꯈꯣꯏ ꯆꯥꯏꯁꯦ WTꯒꯨꯝꯕ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯨꯝꯕ, ꯑꯂꯨꯒꯨꯝꯕ, ꯍꯋꯥꯏꯒꯨꯝꯕ. ꯑꯩꯈꯣꯏ ꯇꯣꯁ ꯀꯩ ꯇꯣꯁ ꯀꯛꯄꯅ ꯄꯨꯟꯁꯤꯅꯤ. ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯗꯕ ꯃꯤ ꯈꯛꯇꯅ ꯅꯨꯄꯥꯗꯤ ꯍꯥꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯁꯥꯕꯨꯛ ꯆꯥꯗ꯭ꯔꯕꯅꯦ. ꯃꯍꯥꯎ ꯌꯦꯡꯒꯦ. ꯑꯗꯨꯝ ꯍꯥꯎꯋꯤ ꯃꯁꯦ. ꯑꯗꯨꯝ ꯍꯥꯎꯋꯦ. ꯕꯔꯒꯔ ꯄꯣꯔꯦ, ꯕꯔꯒꯔ ꯄꯣꯔꯦ, ꯕꯔꯒꯔ ꯄꯣꯔꯦ. ꯁꯥꯔ ꯕꯔꯒꯔ ꯆꯥꯔꯕꯣ? ꯀꯅꯥ ꯆꯥꯗ꯭ꯔꯤ? ꯕꯟ ꯆꯥꯗꯕꯒꯩ. ꯕꯟ ꯍꯥꯏꯅꯣ ꯕꯔꯒꯔ ꯍꯥꯏꯅꯣ? ꯃꯤ ꯂꯝꯁꯤꯗ ꯀꯩꯅꯣ? ꯕꯟ ꯍꯥꯏꯗ꯭ꯔꯤ ꯈꯪꯗꯦ ꯍꯥꯏꯕ. ꯕꯔꯒꯔꯒ ꯍꯥꯏꯗꯨꯗꯤ ꯍꯧꯖꯤꯛ. ꯍꯥꯏꯔꯁꯨ ꯃꯣꯏ ꯕꯟ ꯍꯥꯏꯅ ꯍꯥꯏꯌꯦ ꯃꯣꯏꯅ. ꯃꯣꯏ ꯕꯔꯒꯔꯁꯤ ꯃꯑꯣꯡ ꯑꯃꯅꯤ. ꯕꯦꯁ ꯇꯥꯔꯦ. ꯂꯨꯄꯥ 10 ꯈꯛꯇ ꯄꯤꯌꯦ ꯃꯣꯏꯁꯦ. ꯁꯤꯁꯦ ꯀꯌꯥ ꯄꯤ? ꯁꯤꯁꯦ ꯅꯠꯇꯕ 10 ꯉꯥꯛꯇ. ꯁꯞꯇꯣ 10. ꯕꯟ ꯃꯔꯤꯅꯤꯀꯣ ꯁꯤ ꯂꯩꯗꯣ. 10 ꯂꯩꯇꯦ, 10 ꯆꯕꯤ. ꯕꯟ ꯆꯥꯗꯧꯕꯩ ꯍꯥꯏꯔꯛꯑꯣ. ꯊꯛꯅꯕ ꯃꯍꯤ ꯈꯔ ꯇꯧꯒꯦ. ꯀꯩꯅꯣ ꯑꯔꯩꯕ ꯆꯥꯔ ꯀꯩꯅꯣ. ꯑꯩꯈꯣꯏ ꯑꯔꯥꯡꯕꯝꯅꯦ. ꯁꯨꯔꯥꯖ, ꯏꯁꯤꯡ ꯑꯝꯇ ꯂꯧꯁꯤꯔꯥ? ꯃꯅꯨꯡꯗ ꯀꯩꯅꯣ ꯊꯧꯔꯁꯦ. ꯃꯅꯨꯡꯗ ꯁꯣꯗꯥ ꯌꯥꯎꯕ ꯑꯃ ꯊꯧꯔꯁꯦ. ꯁꯣꯗꯥ ꯌꯥꯎꯔꯤꯁꯦ, ꯁꯣꯗꯥ ꯌꯥꯎꯕꯁꯦ 10 ꯈꯛꯇ ꯄꯤꯁꯤꯗ. ꯊꯝꯁ ꯑꯞ. ꯀꯩꯅꯣ ꯊꯨꯝꯃꯟꯗ꯭ꯔꯣ ꯊꯣꯏ? ꯕꯔꯒꯔꯗꯣ ꯆꯥꯊꯣꯛꯑꯣ. ꯐꯨꯜꯂꯅꯤ ꯑꯩ ꯈꯪꯉꯦ. ꯐꯨꯜꯕ ꯍꯧꯔꯦ. ꯍꯥꯎ. ꯃꯣꯏꯁꯦ ꯀꯩꯅꯣ ꯍꯥꯞꯄꯦ. ꯀꯔꯤ? ꯕꯨꯖꯤꯌꯥ. ꯍꯥꯎꯕ ꯅꯠꯇꯦ. ꯍꯣꯏ. ꯀꯩꯅꯣꯅꯦ. ꯅꯠꯇꯦ. ꯇꯔꯕꯨꯁ ꯑꯀꯥꯏꯕ. ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯉꯥ ꯃꯇꯨꯡꯗ ꯃꯥꯜꯂꯦ. 어허. 어허. 어묵어. 미자 방너리네 자설러. Dry state 뭐지 자? Dry state는 남자 팡데. Dry state 원래 힐뷰 state. Original dry 다 뭐지? 아. 아무래도 하고요. 뭐지 옥잡 남는 이제 그놈 한번 너무 많아.
ไอ้กันเนี่ย มาเลยพวกมันตุ้มมาเลยมานไปจับ ทำได้มันแช่สั้นกันอุ้มไก่เลยทำได้ว่าถอยอุ้มมันต้องมาลงกันเลยชุมเลยบ้านเลยปอดปอดปอดสาว Rồi lại men Manchester ngoài. Cô sao sao ก็ชุมเนี่ยตัว kêu trùng vậy Xuống nhau rồi mẹ. Này thì Sáng nhìn cho đúng xin đi. khá là tốt đây sao phúc kỹ tốt xin khá là đây mà ai phạt ra này rồi cái Yes. Làm đài bà finish ôi cái đấy mà ruồn anh đi Mà cái gì lên, cái tay lên. Nè, kêu mà phải làm Hello. Nghe mấy cái kìa. Ivan ini ki amal lâu rồi ya Amma aku pun ni. Nah, satu ini. Amma aku pun ni. ai nói đúng không Hay. Cai dah. ra đây bạn tôi mới đi xa đây Cai lah kan sudah. Video aja. Amma salah kan. đây là sao cái tiếng này How is you the budu hầu như mua 50 ngàn Eh, Am da biro Amma biro. Tinna bam biro Am da biro đang xa hay rồi chết rồi Nè có. Nang ja rồi biro Cha rồi. Cha rồi dám tăng cái thèn nhẹ nha. Ang ro ro Kỳ hôm nay tôi ăn gì? Có bữa tao gì? Kỳ hôm nay tôi ăn rồi. Ha. Kỳ hôm nay tôi. Mà này Không kỳ hôm nay cái tôi. Gươm cho chăng nghe đuôi này Ai được 60 Mà cho thế ra Ngang 60 Ba quân chơi, ba quân chơi. Hào em Làm hao em. Ngasi quite để hào ba Sukui này là quite để hào ba sao này sẽ Aku pulap chang nge cha lur ga ado mayam happy bye bye